Anbadang sige muru boxing. Tamelong District Hospital le singning tina fangdabadigi Dr. Singa masani sing tiriga langbagi tabak chathare hari. Lising ni kun fawda Manipur da sahi gi mathuk tabanga gi sang yongna puthongna ba roadmap sembalo shelak le haine additional chief secretary fishery MS Khan haikre. Amasung ba sama accident thokpada angang mas sire Japanese ani yawna miyoi tara mga soklay. STBG Manipur Bauming Tabri Sing Taram Noxabolo and about San Pizri. Lengang na sing tam tong manana sakat nana by yam na kana honoring Sir Asida, Tamilong District Hospital da ising nintina fang the gate Dr. Singh Masani Singh Tirga, Langbagi Tabak Satre Hari. Tamilong District Hospital Chief Medical Officer Dr. Sambo Gonmaina Fangdoropada, Hospital Sida ising matik sana fang the basina maramoiduna, Operation Matamda Amuka Hana Awabamay. Lang badan natana staff singi quarter the season na ba ising masama-sana chizabagi moong na lady. PSE dida ising pina na ba kaya hana high krabasung sipawa tabag to on talk tray. Mara makata na pangdoropada hospital si yobo kilometer ama makairom sang walang BSC so sukumatik padabana. Ana lang wala pa miyo ising na saong na kudong sa daw mayok nay. Pamung sama leba hospital o ina upgrade daw krabatamilong district hospital si pamung yangkay lagi ba mapamdi Matam sana lusin dabadagi blood bank ayu sama di tungan ba naw na hawk da ba ward sing hapsin bangamdri hay na makata na fongdroke. Hujik se crisis se with thing na gadore because since last 2 days scanty way na ising sila nina, so we are very apprehensive that anytime ising se stop to kripti ko ako'y hospital se function to ngamre even delivery also ko, and this approach road is horrible. Hujik budi sipaw budi hospital ke just changada bigi point to the pout with the black top dore, but to enter the hospital in that approach road na although the black top su dore, the 50 bedded is already inaugurated ko now additional 50 se including that one, it means 100 haiwa din da blood bank se approach to bam tam sida khoi gi government na di are approved dore blood storage layer su it gets hemolyzed ko aduna khina yaba makhai di instead of blood storage facility blood banks should be set up, but when they are going to establish Hospital sibu sangat pagi tabak torba contractor akon gonmaina lisingani tara mangagi October thada state share de lupa crore tara mathui sangna hospital sagi anoba infrastructure sanaba wa order pikibadu ngasi bawba mathok taba sanpam ningtina thadok tabadagi mapung pana tabak loisin ngamdabani haina fongdorot Executive Engineer hai batare mahang na hojik che magi departmental suri hai riba slab culvert ne generator set ne andang round tanki si moi gi dik complete ne na paisa su moi gi sang de lothokre hana tawkiba asigi land development ne haurakpa matam da moi na pirakpa paisa du ko na dadana akoi si wana sujari thuna loisingi adubu paisa release tawrak tamni na akoi wana hojik si thabak suri loisin bangam dan leire praja gi pressure de hojik kham ngamak tane akoi so Lisingani kun fawda Manipur da sahigi mathok tabanga gi sang yona puthongna ba roadmap semalo chilek le haina additional chief secretary fishery MS Khana ngasi ICR Manipur Center da pangthokpa national interface meet holdopagi thomda haikre Indian Council of Agricultural Resource ICAR Northeast Hill Region Manipur Center Lampel Patna ICAR Central Institute of Freshwater Aquaculture ka khusam naduna innovative processes for developments of freshwater aquaculture in Manipur gi matang na pangthokpa national interface meet holdopagi thoromda fishery department gi director Bidyani Aikpam Central Agricultural University Imphal gi director resource RK Sahayongna miyokana sarwaki director Bidyani Aikpam na lomi singi training program piduna hanagi ngayopagi pathap semdoktuna pothok hengalhanaba program paikali haiki MS Khana makhatara duna lisang sinanga gi mathok tabgi sang adu yongna puthokna ba anoba pambaya system ne haike task, of course it is achievable task. We
can approach, and we can be succeeded only with the help of very renowned professionals, scientists like you. Number one, the roadmap is finalized within a day or two. Of course, we have more or less finalized 90%, but I want to give it the final touch. And after that, we will have to see and monitor the progress of the roadmap after every 15 days. Bus ama accident thokpada angang ama sire Japanese ani yauna mioi tara manga sokle tawdo sing asiu pung tara minute kulom satpa matamda Imphal Dimapur lambigi sangau bunga musung Kangpopi district headquarter gi manakta thokibani bus adu meter yankhairom lokhada taki hari bus adu gi registration number na MN011944 ne tawdo adu da lekhidaba angang adu di ningthokjam momosa kawi bus driver adu gi masanupani hari soklaba Japanese masa ni adu Imphal leba hospital amada lekinakre atai asokba sing Kangpopi district hospital da laikanari tawdok thokpam da Kangpopi gi DC masa yauna atai official sing sang nu yangchinkre Kangpopi police Kangpopi town committee and Kangpopi youth union su asokba sing lang bada mating pangkre Manipur Sangai Festival da saruk yanabagi damakta numit nini gi kongsata Thailand gi Princess Mahasakri Sirin Doran ngasi Imphal thungnare Mapu Birtikan International Airport ta Chief Minister and Biren PSED Minister Losi Diko Agriculture Minister V. Kalyan's Chief Secretary amadi DGP na harautan okay Princess asigi kongsat asida Royal Thai Embassy official sing Ministry of Foreign Affairs Thailand gi media team suloiner ki magna Sandra Kaibulamjaw musung kangla yengna bagi program yauri Amarom nangasi board tapan thukpa cultural program da Thailand gi Princess Mahasakri Serindhoran da khudol pi dunai kai kunu utki Princess Mahasakri Serindhoran na lamdamasi da thunglabada Thailand ga saksu manaba Manipur singubada maki wakal da sok thok chaba poi pokpada natana nungai fawi haike Yes. And a memento of Sangai. The statue painting seeing a sea. of the internationally famous RKCS Gallery in Thailand. This is the first time that I have the opportunity to be here. When I reached the hotel today, a reporter asked me about look this quality. I think it is a good thing because you look east, which means you look at home, you look at all, which means we will cooperate together in now and in the future. Housing Secretary Manipur Sangai Festival gi sarumoina Manipur Mountaineering and Trekking Association senduna Joko Tampakta Satkiba Singaroi Tara Mangagi Manungda Myoy Nipal ngarang Nagaland Police na Fazin Kre Fazin Kiba Singaroi Sing Pung Kunmerigi Manungda Thadrok Trabadi MMTA na Kongjing Sangsin Bahorgan Hari Menu Thongda Leba Association gi office ta pangthokpa pawgi mifam amada President Vijay Kusing Tamamna Nupi Mari Yawn Myoy Tara Mangana Saba Temadu Thasi Kun Mangada Joko Tampak Yoki ngarang yu pung taruklom tabada sak thongba loiraga photo number satki photo kaplingai da lapna maikhu kaba ubadagi kanana ba sangsin bada kanba ngamdabadagi lanmai aduna henjelakpadagi thawai hingnana ba maikai khangna sen bada makhoi taruk nagalelom da sen ki makhoi taruk ki khongul liba satki me ani yawna Bisamadagi ayupung tararom tabada Southern Agami Students and Youth Organization ki thomising na fajin ki nungtilpung mangarom tabada makhoi khoizuma police na pulap fajin ki bani Lising ni tara tarukta su MMTA gi thomi farga namduna soiton ki balai ke maramasina sigum thogdo magata na thokta na ba khona drabadi akan makhongjang sangsilagan hari अखोइना सुमाइना टूरिज्म प्रमोट तौनगिदमता फेस्टिवल तौदना कोइ खोनाइनि अदुगा चलिबा प्रोग्राम सिसु मणिपुर संगाई फेस्टिवल 2018 की पार्ट मोइन चलि सिगी पोर असिदा यामना नुंगाइतबा यामना अनफॉर्चुनेट ओइबा थौदोकनेना आई लौजरकांदा मसिगी अथुबा मतमदा खुजुमा पुलिस स्टेशन दा नागालैंड पुलिस ना फाजलगा थमेबा मखोइ निपान से
khoi tek ta kaidana without any condition thaduk pir o haina ai appeal tawjari duga manipur sarkar gi makai da gisu masi on the best level masi honabiu state amanda haibam thopa magi counterpart hairaga masi athu matam da unconditionally within lakadori ba pung kunmari sing manungda thaduk piu haibase ai appeal tawjari Nongpok thong hangbada Myanmar da khundare bamitai singa Manipur ga hena naksina ba purakpada natana laloliti gi kudung sawasu lomina se haina Against Policy Committee Manipur gi convener RK Sivasendra na appeal tawkhre wafam asi Myanmar gi lakpa mitai singbu kaisampa lemizam laikai da leiba Imphal Rising Youth Club na harau tamno pagi thomda mahana pholo kebani Myanmar gi mitai singa du club ki maikai dige samba khudol potpi du nei kai kumnaki RK Sivasendra makhata na mitai singi haurukpam thidokpada Myanmar se yamna maroi mafamni Myanmari San State si mitai amadi awang nongpoklomda leiba Kundariba Mui Singi Horofam Oirongani Habasi Sapsana Tazaba Yarwa Famne Makoibu Kananaba Madi Toina Satoksa Sin Toduna Hena Naksinaba Mari Sarapamatok Dai Southeast Asia da Ladiba Levak Sing Maruina Manmari Singa Loliti Tobuna Sauna Mai Pakani Mang the Senfam Sauna Putok Asoba Karava Tobu Yaramdaba du Yargani Tobudabu Ngayaki Wakal the Satuna Mi Tazaba Manganaba Honabi Tongdi Todo Fay Haiki mentality ka thuna ba ja na ko chakhan min rasi oniti sabi se sia ki samjan na ba sidai da ar manle da lagi ba mai mai am su siga pul laga thokta re ko ni sa moina brahma sing hat ko su namaroi moi punsi su chakhan ani Malom Tulhel Makha Lekai da Sung Aseu Nganu Tararom Halamle Sarasampuramadi Tongju Kendragi Manung Senba Kidnap Panungda Nganu Amadi Sakara Halambagi Todo Laikra Matungda Ngaseu Amuhana Malom Tulhel Makha Lekai da Leba Toksom Kambako Magi Nganu Tararom Halam Kibani Tolba Todo Sigi Mong Matoda Manaba Kaya Labana Miamna Karino Haiba Kang the Banat Samanova Pole Atumatam Namari Lanima Sing na Todo Sigi Asumbadu Tidoktuna Karina Ton Libano Haibu Miamda Kangan Binaba Lamdomadungi Muyana Mari Lanu Sing Punin Sing Select Kamana thoda da check thoda mai ubu phone se yeng da lebak to na le me patri paga imojing isa jing isu hodo yeng da phone do haiga bada nganu macha ani kha thole ya nganu je kun ga mari manga do oram yai aje aphang badi nganu tare ni phana phang phangi ada asi bada asi mayam ubisini Ras Medicity da Chief Minister gi Haksel gi Temangi Makada Departments of Surgical Oncology yona Lang Makal kaya da Cell Sangdana Anabasing Mai Pakna Lang Mangam Lehaina Ras Medicity gi Managing Director Hobizum Rajena Fungdukli North Eosida Leba Ras Medicity da Pangtoki Bapaugi Mipamamada Myanmar gi Kaliwat gi Pukmanungda Pombagi Laina Lebi Nupi Ema Ras Medicity da Operation Fangtokle Medical Report gi Matungina Mahak Laina Asidagi Fare Haba Kangmangamle Yumlo Naba Leba Oibaga Luina Ciel Yamna Tingdana Manipur da Langbai Kudong Saba Pangbasida Myanmar gi Oina Apen Bafangdorle Hospital asida comprehensive cancer care service piba ngamna naba say sigi jun thadagi state asi khaktagi de natna yumlo naba state singe anaba mai pakna lang mangamle chief minister gi haksal gi tembang MPJAY gi makhada achoba masung aruba surgery sing cell sangdana langbi khudong saba phangan mangamle scheme asi makhada cancer naba myoi mapanda satna hospital asida layangle lenga ki makai digi su connectivity masung visa gi office status da hangduna thamduna medical tourism hana mai panan ba khona view haiki service pibu matamda hospital sida leiba facility khudimak se layeng biraga madu da changba paisa du reimbursement to wea bagi kudong cha dum leire aduna masi patient amade patient party da thoidong na hindona kana port amane ne thamjage aduga CMS te na cover to ba patient kaya am leire aduga PMJ na cover to ba patient kaya am leire aduna masi ai sum khan bada sam da almost 75% di adu masi cover to re na ilo Manipur Police ki Special Commando Kangbuna Sanal District ki mafam singda thasi kunmari digi park sana thibumi ki thabak chatharakli ngasi su Komla Thabi area da thibumi ki thabak chathaki district ki law and order ki fibam fagatna ba operation asi sathabani hari ICAR Manipur Center amasung Divine Enterprises da punduna Bell Leaves Beverages Technologies Seasonaduna Green Tea Puthongna bagi Yana Serolama ngasi Lampel Pata Laiba ICAR gi office da inakre Taramadu da ICAR Northeast Hill Region gi Director and Prakash Amadi Divine Enterprises ki as Vidya Nidina Sarwaki
Youngstar of Entrepreneurs S. Bidarnina, Lamnamasida, Lazeriba Resourcing Season Duna, Haksang Fana, Labida Mating, Oigabam on the green tea, Putona Panam, the Tabasi Pakalapin Hike. ICAR Director N. Prakasna, Bearleaf, Beverages Technologies asi ICAR Scientists in Putopani, Makatana, Matamatangi Oina, ICAR na Mating Pangduna, Hena Papa Potoxing Putopangam Namasot Hike. Manipur Sangai Festival da Saruyaba Lakliba Bangladesh ki delegate Tarag Nepal ngasi Loktak Pat Yengkre Bangladesh ki Tim Asibu Lusinkiba Well West ki Additional Secretary Oramba Sasi Kumar Singhana Loktak Pat ki Phajaba Singh Uba Pukning Hui Pat Asibu develop atoduna Hana Masak Toknana ba Hotna ba Madi Tangai Fade Haiki ngasi Kongsara da Senior Advocate S.C. Singha, Manipur Cultural Complex, Bangladesh के convener L. Zantakumar, Member Secretary M. Rajesh, Cultural Activist Ibungo Hall, Choreographer L. Santos Nasu Sarugaki. Sasikumar na Makatana, Bangladesh Study Tourism ki sector si kahena develop tawdri Manipur gumba state amana Asuk yamna tourism ki sector da develop torpa si sakthok saningai ni hayang November kunganipal ki numidang da board auditorium da Bangladesh Manipur Cultural Program pangthokani hari kanan lay kudong jaba lay rabadi develop to gi mathu ne tourism develop natana state ma chakot bajade Ukhul district ki Nagaland amasung Myanmar ga tainaba tuisom CV gi Kunja Singh na MLA Kasim Ruiba Harautam Okre Tarmaduda MLA NRD WP gi Makada Saba Water Supply Scheme Sangaki Kulasida Nauna Sagadaba Primary Health Sub Center Urupung Tamki Lunana Local Cemetery gi Camp Set Sangaki Tarmaduda National League for Democracy for Lacy District Myanmar gi Advisor Diangpo DC Ukrul Dr. Harmit Singh Pahuja amasung Ukrul gi Headman Rathing Jimiksu Suraki. Myanmar gi Mitei Singh ngase Kongjom Daliba Pauna Brazavasi Kumumda Leisu Katuna Ikai Kono Utkre Integrated Mega Tourist Circuit Management Committee amandi Wangjing Tenta Kendrugi MLA Paunam Brozen Sinduna Myanmar gi Lakibu Singbu Okugi Toromama Kongjom da Pangtokre MLA Brozena Egg ki matungina lulonariba Myanmar gi miyam amadi Manipur gi miyam nungsisanana leminabagi wakalon du ekoida fawi haike November Kunmari da The Week Koba India gi Delhi paper amada phone kiba loinana hairiba articles aduna source oraga Northeast Now amasung Manipur gi Delhi paper kharada NSN ke gi chairman Yung Ongbu Meitei Masani amasung UNLF ki spy ona thabak tormi haiba aranba wafam kaya phongdorok liba asi NSN ke gi nongna khalaba chairman asibu mingset thenaba India gi intelligence agencies singna The Week se phonga loktunarga sathaba propaganda gi lani haina UNLF na lowi hari Lubasigi Department of Publicity ki Director M. Soen gi Serolamana India gi Media House singna sigumba tawoina samjin sajinba setnaba pawma phondor liba masigi maruoiba pandamdi India lenga sigi pisto ki langri nanthok satkraba NSN ke gi leadership pu mingset thienanaba masung mareba maprup nungsijaba naga myoi simulana lamjingduna naga gi ningtam lans asidagi takthok halaknaba hotnabani chairman Yungonggi asengba horfamasi Saigang Division gi Nams Yun Township ke manung dalaiba Sangreng Haibakul aduni maki apokpa sungda ngai mongasi NSN ke gi hanagi chairman lekidraba khaplang gi mari matani sungda ngai mongasi apunba NSN gi matamda kelonsur amoina sobu tawdang lormi hari maki apokpana masanupa ahal Yung Ongbo Naga Ningtam Lalgi Tungi Matiksa Lusingba mo orakpa ngamnanaba mai masing matiksana tamaningki maramaduna Kaplangi Pokta Matungina Manipurda mai masing mapung fana tamnaba Yung Ongbu yamna piklingai matamda UNLF da sinar kibani amasung makpu yokpi thakpi amasung mai masing tamanabagi tawdang adu UNLF ke founder Central Committee ki member oiramba leikidraba ahal ibungo
Nomikapam Sanazawna Lokivani, Lakidaba Sanazawna, Pikleba Yung Ongbo, Masadagi Hena, Luna Nakon Kimasung, Maki Haising Mamusung, Mitoi Mianba, Matoduda, Toy Bahaiba, Mingasi Ton Kivani, Sanazawna Mahpo Yoksiriba, Toiba si Masanapa Halni Haiduna Sukimate, Nungsina, Luna Togzaba, Asina, Lakaina Fauba, Yungongbo, Sanazawi Masa, Sengmanate Haibasi, Kayakang Nakide, Yungong na Infalda Mahimasing, Tamlopagaluina na, Taikundogia Papasano, Masu Oike, Magna Mupung Mari Faraklaba, Mahimasing Matiksana, Tamlaba, Matunda, Yaolgi, Taudang Mupung Panaloba, Ngamlagani, Kanduna, Lisingama Samapal, Marvada Tarukta, NSCN Gi, Chairman Kablang na Mahakpo, Amukana, Naga Lalogi Taudang, Lonaba Loksin Kivani, Maki Haisingba, Tabak Ngamba, Mato Masakangba, Aduna. Handakta NSCN Kiagi Chairman or Kivani, NSCN Kiagi Nona Kalaba Chairman Bu Maiti Masani, UNLF Ki Spy Natabak Toromani, Haiduna, Aranba Semjin Sajinba, Waika, Sandorakliba, Indian Intelligence Agency Singi Ohomba Propaganda, Asi, Toina Mahi Yaloi, Naga Ningtam Lalogi, Nasi Oriba, Said Neriba Piba Masida, Indiagi Pestoki Langda, Fazin Bangamdraba, NSCN Kiagi, Lusingba, Yung Ongbo, Naga Miamda, Lan Uhananaba, Lufasi, Sota Hananaba Honabagi, Langlo Asi, Ipong Batani, Masina, Naga Miamgi, Mita, Utsai Bangamlo Hari. Housing Makataba Paukem Black to Nedatimba, Brave Tongomanisi. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Penasya Coaching Center, the best and only trusted coaching center in Imphal. Penasya Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangkiba study material regular mock test suggestion na chingmasing yamna chanaki. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. Miyamgi chathok chasinda khudong chanaba matamga junaraba GPS tracking facilities yauraba mamal sri amna honglaba cab service ama hangdokjare Manipur cab service. Hairiba cab service asi 24/7 oigani download tawyu Manipur cab service. Sangai festival ga mari leinana 50% discount su thumjari call tawirakpa yagani 180034538838. Unique Education, the first CBSE and the ICSE coaching center at Imphal. 2 months revision from 22nd November 2018 for CBSE class 10 and class 12 science, 32 students per class. Girls hostel in the Sambla van service. Unique Education, Tega Road, Konjeng Hazari Lekai, opposite Sangai Express. W Square Face Bar, an all-in-one face wash that contains a natural whitening agent, an anti-aging system, and helps fight pigmentation. W Square. Why wait? Preventive cosmetology now in India. I am the starter. We work it together. I am the adventure. When we chase it together. I am the after party. When we rock it together. Stylish, but it's stylish only when we live it together. The next gen Maruti Suzuki Ertiga. Move together in style. And Seversky ahaw atumna adong special occasion gi mathil ama ohenbiu. Nauna luhong gadoriba couple singi customized hazing potki package amadi wedding cakes pangbiragani. L Sweets and Severus ke Sampa Junction near Bongafam office opposite Sisipur parking. Manipur Sangai Festival 2018 Manipur tourism industry saukhat nabagi pandamda sei khudingi pangthoktuna lakpa Manipur Sangai Festival lakliba November gi tang 13 dagi 13 phaba Manipur gi tongan ma mapham sing hatta kangjibung Khomalampak lamboi khonangkhong leibulamjau mauna chingma mapham khudingda makhal mathel gi nungai raba thoram singaloina na pangthok saragani naharol ahlol punna nungai minaba yaraba adventure sports amadi tour program kaya galoina na pangthok sariba festival asida mipum khuding mana saruk yabiu
खंबीरगनी 6 लाख की यूम मणिपुर संगाई फेस्टिवल लिसिंगनी तरागा निपानगी हप्ता कांगजैबुंगदा हांगलिबा पांथोइबी कंस्ट्रक्शन प्राइवेट लिमिटेड तंगासी मगलेंगसन बिरक्तुना लाइव डेमोन्स्ट्रेशन येंगबगा लोइनना स्पॉट बुकिंग दा लुपा लिसिंग कुंट्रा की डिस्काउंट सु लौबिहो अमसुंग फंगबीरगनी हाउसिंग लोन दा 2.67 लाख फावगी सब्सिडी अकुपा मरोल की दमंग ngasi maglengsin birau Manipur Sangai Festival hapta kangjebungda hangzariba Panthoi Housing Finance Company Limited contact number 8118942831 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu break mazungda taranong seri makhata pausing Manipur Sangai Festival saruk yaramlaba matungda Saigang Region ki Chief Minister Dr. Mens Nang amadi atei Minister Singh ngarang midang pung taramatharom taw matamda more thadoktuna satkre more da leringai matamda Saigang Region ki Chief Minister Dr. Men Nang na Manipur Sangai Festival da saruk yaba fangbada nungai pa poi haina pawmising na phongdok longke Sandal District ki Kuringmul Kuldagi ke Lengam Tarangbu ADC ki nominee oina khalakpagi damakta Observation Committee on United Nations Day ki convener Dr. T.H. Chandramanina government pu thagat pa phondrole Manipur Press Club ta pangtokpa pawgi mifam amada mahana makatana apikpa proof oriba taraubu sakhangbiba egoi punumaki nungaibani proof ase kulmari khak leiba myoi lising ama yodiba kanglofne Hauki basay tara mga asida proof asigi ADC ki nominee happy dan lerakibani hari Lengam Taraubu ADC Sandal ki nominee oina hablokpada Tarau Students Unions Manipur na Chief Minister Buthagat pa phondrole Kanglipa Students Association KSA ki Taram doi suba mapokunun torom ngasi kwethong dalaiba Tombisana High School da pangthokre Taromadu da Speaker Y Kemsan KSA ki Vice President S Bidyananda Council ki Secretary L Mahendra Amadi UCM ki Han ki President Elangbam Johnson Jauna Civil Society Organizing ki lusingba kya susuga ki Elangbam Johnson na Mayru Singh Loop Singh asi academic line da khakta natana political ki lambi da su mari leina batangai fadi haiki Ado satra sing thori bado ado ultimately koi yamdrabda koi tangai fadana multiple round ma koi khanara matungda satra sing involvement laeba adugumba mafam do adida satra changare koi mai pakane politically related oibasu laigani politically related oibasu laigani isu mayan se student body sing na koi ki thaja base ngasi dagi sahi kunthai mamang da ler madu dagi na koi 50% tara banai se noi shaugono hujikti ka dora general mindset se satra sing na koi na prokti yaro akoi thaja leite mangdi hane ki already leiriba train se leise haziki stereotype kaino se leise notion jira reba ki khange hai taragadi singma series issue se koi khat tawba ta bana tra All India State Government Employees Federation ki National Executive Mipamama Bangalore da leba Gandhi Bhavan da pangthokre Mipamaduda Manipur Government Employees Federation ki Secretary General Purunjit Singha Federation ki Vice President Sharat Singhana Manipur da Housing 7 Pay Commission pi matang da oriba wafam sing pukhatke Sudhir Naroibam na iba wari masagi lairik asengwa yum amasung atei wari sing Manipur Hindi Parishad ki hall of phongkre Fictions and Poetry Club amadi Yabiral Communication Sinba Tormaduda Professor and Tombi Professor and Aruna Y Ibom Sasu Sorake Entrepreneurship and Skill Development Program on Productions of Fragrance Raw Materials and its Value Addition Haiba Sida Numit Nipan Isupna Satagaba Training Program ama ngasidagi Impaliski Nilukuti Food Park Leba MSME Technology Center Haukre Hodoki Tharamda NSIC Infal Branch ki Manager L Ibetombi Senior Principal Scientist Dr. NZ Iboyami Yawna Mari Lenaba Myoy Kana Sarwaki Wangang Kibasing na Fono na Kibada Lailai Suhiriba Naha Kiana Masana Masabu Sentolombi Lenaba Honabada Training Program Sina Subumating Amu Oigini Haibu Wapam Sing Tamnaki Ngasigi Training Program Duda Training Kuna Sarwyari Jiri Tipai Muklambi da Haukibahing Nungayagi Gari Sobu Sing Satpada J Sinating Bat Tongkre Nasi J Sigi Musing Toroktuna Jiri Tipai Muklambirom da Sakigada Bagari Sing Tinki J Sig Convener M Tombabuna
lambi semnawi matangda Chief Minister, Works Minister amasung local MLA da mangzawnona memorandum pisan kre adubu ngasi phaba government gi maikaidigi wafam amata phangdoktabana lambi thingwi khongjang si sangsinbani lambi si sembi drabadi November 18 dagi makha tana kanba khongjang sangsinaba semsare hari ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯃꯗꯤ ꯂꯝꯕꯤꯁꯤꯒꯤ ꯀꯟꯗꯤꯁꯟ ꯌꯦꯡꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯖꯤꯔꯤ ꯇꯤꯄꯥꯏꯃꯨꯛ ꯔꯣꯗꯀꯤ ꯇꯥꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯖꯔꯤ Thado Students Association na ngasi hing nungyadigi National Highway singna matam kaktaba ban chathagini torombadu matam khargi oina handokle hari haujik chathariba Manipur Sangai Festival asigi yenglaga Chief Minister na kongjang asi handokna bakhangalakpaga loinana Festival asi loiraga chapchaba lokhatkani haina thajaba pirakpadigi kongjang si handokpani hari Khunggang Sasi Mission Technopol District ki oina Saibong Khulda pangthokre tormaduda ADC member S Thongpau Mate DC Sandel S Rupachandra SDO Technopol TS Manoranjan Susuraki Sahi sige April Kunda Sugunu Lambigi Joharal Navodaya Bedela Manakta Civil dress set pa police kangbu mana myema phubada lekidaba amana sokebugi matangda Manipur Human Rights Commission da wakalakpadagi commission na complaint case ama lobugalona Manipur ge DGP masung SP Kaksingda notice thaduna hiramasida tigatuna sahi sigi December 33 fag manungda report langkhalaknaba khangkhre hari United Nations ki General Assembly na nupi singi hak kananabagi damta lising samapal marvudara mapal dagi officials oina sakhangduna malemgi mafam kyada pangthokliba International Day for Eliminations of Violence Against Women gi thoram tawal college na sinduna college asigi science block ki conference hall pangthokre tormadu da college asigi principal okram chawba English department gi associate professor L Loken Dr CS Narendra Susarwaki Violence against women as reflected in English literature haibisida assistant professor W Mema aduga Mitei women's according to Mitei philosophy haibisida nando mangang wangangke Hawkiwatang kunithoy musung kulumdogi lonaba ehingda wangjing lokolda Pawai may Tabiram Laba Awatarba Imungda Reformist Students Frana Lupalising Taragi Mating Pankre Nasi Wangjing SK Lekaida RSF na Ningol Singbo Sakogduna Kudol Tamlo Matungda Awataraba Laisra Manigi Yumda Thomi Sing na Satuna Mating Pankivani Hari BJP Mahila Morcha Sandel na Sindhu Nomigo Oiba Mahila Morcha Bud Samelan Sandel District ki Jafau Bazar da Leiba Indoor Stadium da Pangthokre Tharmaduda Manipur Pradesh ki Vice President Salam Joy Secretary L T.S. Kumar Mahila Morcha ki President ke Inausa ADC Sandel ki Chairman D Ringo BJP Sandel ki President AS Angam Chusarwaki BJP na Lusingbat Lenga si Lakpadagi Larba Miam ki Yengdon scheme kya Hogdoktuna Kanaba kya Fangale Haujikti India Madi Manipur asi awan balakle haiba wangang kiba singna fongdoknaki Lambi Sembi dabagi mayokta lakliba December amadigi matam kaktana United Youth Organization na Impal Yaripok Lambi thinglagani hairi Irulbung thongdagi Ngarian Singh Phaurga Yaripok Phawba saliba lambi asi hainingai leitena fattabana miyamda khudongsa daba kya mayoknare lambi asi Sembi naba mamangdagi mari leniba singda haijaduna lakibani Chief Minister na handak thambal no kethel da pangthokpa thoromda chayolamagi manungda semgani haina thajaba piba leikrabani All Manipur Working Journalists Unions MJUG President gi Pampuramba Yaskul Hiron ba lekai digi dinamani hawbuna lekhidre ngarang numidang waram masagi anaba mana Rims Hospital lekhidabani mak masagi sahi umudra Nepal shukre mana lekhidabada amjuna awa phongdokre lekhidraba dinamani hawba amjugi President oina lisang samapal Marfu taret ki August taramari dagi lisang samapal marfu dramathoi gi Julai tang kuntra phawwa sahi mari supna President gi pham purongki mak amjugi founder member amasuni Manipuri da phongba iho amadi while katigi editor oirongki mana lekhidabada All Manipur Working Journalists Union na Manipur Press Club da awawa phongdoktuna lekhidri photo da leisukatki amjugi President Brojendo ningombana lusingduna lekhidabagi thawaina sembiba mapugi manakta ingna signa leruna bagi damakta thongnibaga loina minute 9 tumina leptuna awawa phongdokki
Manipur People's Party ya School Kendra ki Central Committee member oirambada natna party si working committee members oiramba dinamani hauna lekhidabada Manipur People's Party na awa phongdokre party president oinam Jogindrona lusingduna party ki firal tangkhai singthaduna minute ani tumina leptuna awa phongdokhi dinamani hauna MPP Youth Front na puthokpa while Kati Sefongge editor oina thopurami Sam Sumna Mapal Suba Battalion CRPF na Senapati District ki Khabu Karongda passenger waiting set ama kulgi president sinekre set asi film chadabgi season naba yadana lerkibani atubu Kunja Singna CRPF ta haijabadagi nongna samjinduna khusinakibani ngasi gi toromodu da ADC Senapati gi chairman KA Maxen Battalion asigi commandants amdi kulgi president NG Dehe Daniel Susarga ke Maruti Suzuki na nauna puthokpa Ertiga car masimrungda leiba Eastern Motor Showroom da launch tawkre asi launch tawgi tormodu da SBI Secretariat Branch ki Chief Manager KS Okendro Susurga ki Eastern Motor gi Sales Manager KSS Biswajit na ngasi hangdok leba gari ase missing yamba imung manung na sizinabada kudong yamna sagani car asida punna mioi taret phawa tongba yabagi seat capacity yawi ex showroom price wina lupa lakh taret dasmik manga dagi hauli kanagumba singna gari silobagi loan ki khudong saba amadi gari actions ki khudong saba su fangani hari hozi makata nanga sig sanawi paulo minse ngasi sanai pauda Ruda Academy Thawalgi Taranipal Suba Inter-House Annual Sports Meet ngasi digi hokre haldopagi thoromda NCC Imphal Group Headquarter ge Deputy Group Commander Colonel VK Madian Academy sige Advisor Laisram Iboso Manipur University ge Assistant Professor Dr. S Santos Susurake Thau Sports Complex ta Saturday Bataranchu Suba Jadonang Memorial Super Bowl Tournament ki ngasiu sanikba quarter final match ta KKFC ke samthong na KMTYC Konthogzam Maningbo goal ani amada thoikre nungthu sanikba match amada Gofax Gaipunnaim na CRYC Singmairombo goal ani amada thoikre Manipur Sangai Festival ki saromoina Kaibul Lamjau da Saturday Thoramda ngasi PDA के chairman T Rovindrona sponsor tawduna Bishnupur district amri Thawal district ki veterans kabaddi ki exhibition match sama pangthokre thormoduda MLA T Rovindro Manipur State Kabaddi Association ki president Ejiten secretary W Binod Susurga ki match asuda Bishnupur district na Thawal district pu point kunthama kunmanga da maithu piki hauzi makata sanam ki paw boy ni thozum digi amuk phangbigani India team bi Manipur amadi England sahi sigi tarani tuiba Manipur Polo International ge ruba mesta sanaragani Manipur Sangai Festival ga mari lenana tha sigi tang kunithoi degi leibak manga England USA Uruguay India team e India Polo Association amadi India team bi Manipur na saruk yaduna Imphal gi mapal kangjebungda Manipur Horse Riding and Polo Association sinduna sathariba sahi sigi tarani tuiba Manipur Polo International gi ngasi sanakiba ahanba match India team bi Manipur na ahanbo ina tournament asida saruk yariba Uruguay bu panjal manga ohumda maithibu piduna final sangkibani match asida mai pakiba India team bi Manipur gi panjal singadu T Pradip na ani super sakada panjal ani sankhi atopa panjal ohum maduna T Ice Kaubuna ahanba sakada panjal ama P Ojina ahanba sakada panjal ama amati S Bimol na ani super sakada panjal ama sanduna match asi mai pakibani match asida mai tikiba Uruguay gi panjal singadu Juan Fernandez na ahum super sakada panjal ama Guleri Mona Mari Super Sakada Panjal ama amadi Alejandro Sekona Merski Mari Super Sakada Panjal ama Sankhi Tournament asigi anisba match ki sanakibada England amadi USA panjal ahum sanaduna draw satkre match asida England draw salabasu point telida point taret phangduna final sangkibani ngasi sanakiba match asida England gi panjal ahum adu George Seltal Henry Amor amadi George Amorna match ki ahum super sakarda panjal amamam sankhi USA gi panjal ahum maduna Kegan Walls Canon Dilamadi Sad Bowman na match ki ahanba madi ahum super sakarda panjal amamam sankhi
Sathariba tournament asi aroiba match tha si tang kunma palda India team bi Manipur amadi England ga sanaragani. Pangthokiba tournament asida leibak mangana match mari sanaba loikibada India team bi Manipurna match mari mak mai pakpatagi point 32 phangduna ahanba position, England na point 3 phangduna ani suba, Uruguay na point 3 phangduna ahum suba, USA na point manga phangduna mari suba madi India team a Indian Polo Association na point amata phangduna manga so position taki. Brozen Ribaskar bu maiti bipiduna Shanghai Invitation Tennis Championship ki men's singles ki final sangkhre. Manipur Shanghai Festival ga mari lenana tha sigi tang kuni thoitigi Manipur Tennis Association gi miang makhada Imphal District Tennis Association na sinduna association asigi tennis complex Thau Thangmaiban CEO Singimai Wang Makhetelika Yamadi CYLC Singa Matakta Sathariba Championship asigi ngasi sanakiba men's singles ki ahanba semi final match sa Brozen na Ribaskar bu set ani sino taruk ama amadi taruk ahumda maiti piduna final sangkhibani. Amoramda men's opal singles ki sankiba match singda Premjit na Ranjan bu set ani sino, Brozen na Atapu set ani sino, Ribaskar na Mahesh bu set ani sino, Becker na Indra Kumar bu set ani ama, Brozen na Ribaskar bu set ani sino, Premjit na Jiten bu set ani sino da maiti piki. Men's opals ki doubles ki sankiba match singdana Tiken amadi Aditya gi Zurana, Pritam amadi Atap ki Zura bu set ani sino, Jiten amadi Arya gi Zurana, Pritam amadi Atap ki Zura bu set ani sino, Jiten amadi Arya gi Zurana, Arun amadi Moing Sam gi Zura bu set ani sino, Lelenzi amadi Premjit ki Zurana, Brozen amadi Prakash ki Zura bu set ani ama amadi Rupam amadi Nokpo ki Zurana, Romeo amadi Sanatombe ki Zura bu set ani amada maiti piki. School Games Federation of India gi meng makhada Manipur Sarkar gi Department of Youth Affairs and Sports na sinduna tha sigi tang kun taruk tegi State Union Territories amadi Organization kuntra tegi nupa masa amadi nupi masa taekwondo sanaroi samwa tarani thoina saruk yaduna Kumal Lampak Sports Complex ki taekwondo training hall da sathariba humphumari suba National School Games taekwondo gi ngasi KG tratok makha gi nupa masa gi pangthokibada Maharashtra gi Reddy Jarwandang Maslena Ahanba Madhya Pradesh ki Barsa Gupta na Nisuba taki KG kun makhagi nupi masagi pangthokibadana Gujarat ki Apita Golmin, Maharashtra ki Pratiksha Dasarat na Anisuba, Manipur ki M Basinka amadi Delhi ki Bhumi Rasri na ahum su position takre. KG Tranipan makhagi nupa masagi pangthokibadana Nagaland ki Lensi Thoni na Ahanba, Nobodaya Vidyalaya Sangathan ki Bino N Baligar na Anisuba, Jammu and Kashmir ki Nikhil Kumar amadi Andhra Pradesh ki M Jagadish na ahum su position taki. PSYC Punana point tarahumdoi phangduna District Sports Association Kakchingi 3rd Division Football League ki champion oikre. All Manipur Football Association gi miang makhada District Sports Association Kakching na sinduna tha asigi tang taramari degi team tarung na saruk yaduna association asigi ground na satharkiba 3rd Division Football League ngasi loisan khre. Loisan bagi thoramda All Manipur Football Association gi President Salam Sanatomba, General Secretary in charge L Joti Moiroi amadi atai District Sports Association Kakching gi marui pamiyoi kya su saruk yakhi. Sathar balik asigi ngasi sana ki baroibar mesta SFC Sugununa FSC Kakching Bugol Mari Amada maiti piki. Sathar balik asida PSYC Punana point tarahumdoi pangduna ahanba, SFC Sugununa point tara pangduna ni suba, YWU Kakching na point mapal pangduna ahum suba, KTC Kakching na point manga pangduna mari suba, UCC Kakching na point mari pangduna manga suba mari, FSC Kakching na point amakak pangduna taruk suba position taki. Sathar League asigi champion oikiba PSYC Punalda Thauramapu Singna trophy piduna pungning thawatki. Thagasari boy huzing makata nang sinong magi oikiba ay nga sai paulo bise. Environment Director tiki pangkiba ngasi oikiba inga sama di nungjugi pauda khwaidigi sakiba Celsius degree kontrama 2.8 ahum. Ingba Celsius degree taruk dasmig mga Nuksit yaw po ising maningisang maximum na sa naman po taruk dasmig mari taruk minimum da sa kun dasmig taret oike
ngasi nong suki bagi sang sino dasmik sino ama millimeter ni. Loisalapda maru pausing amukan hapizre. Damelong District Hospital sing ningtina fangdabadi Dr. Singna Masane Singh Thirga language tabak sathare hari. Lesing ni kun fawda Manipur da sahi gi mathok taba nga gi sang yong na puthong na ba roadmap chambalo chilule haina Additional Chief Secretary Fishery MS Khan Haikre. Amasung ba sama accident thokpada angang masjire Japanese sani yawna myoi tara manga songlai. Ngasih di ISTV ni pijaba Manipuri pau matang selesai.